Cockroach Janata Party na Prime Minister resign tawgadabani haiduna demand torakli saisigi me ahumda pangthokiba ahanba NEET-UG 2026 ki sangyengda question paper leak oikiba wahodagi Cockroach Janata Party KJP na demand torakpadagi Union Education Minister Dharmendra Pradhan resign tawkraba matungda party asigi lusingba Abhijit Dev KNA karigumba Union laingakna asumba lambida Khongda raktrab leba asigi nahasingna lainga asi sindokлагani haina phongturakkibaga loinana Prime Minister Narendra Modi phammasidagi resign tawraga miyamgi influencer ama oigadabani haina phongdokre Abhijit Dev KNA wafam asi ngarang phongdokladuna hai Union laingakna khongjang sangkiba mahiroi singbu khudong thiba tahandanaba honagadabani mahiroi sing asi theorist nati amasum makhoi leba asigi tungi yumbi naki Delhi digi halakpada Satrapati Sambaji Nagar Airport mahakna permission wafam asi phongdokladuna hai NEET wathoki matangda tha ama subna leibak sinba thuna khongjang sangsinbadagi Dharmendra Pradhan resign tawkre Khongjang asi loirabanina aihakna yumda ima ipaga unaba phanglagani aihakna yumda halaklibasi numit nifu nirongi matungdani hairaduna laingakna asumba lambida khong thanglakadabani haikhena su paustuma khatari Khongjang loisingda nongmaina kapagi order piki haibagi wahauda Rahul Gandhi ga Karen Rijiju ga akan mamongna sinda paudana kre Handak mahiroi sing naha sing Delhi gi Jantar Mantar dagi hauraduna NEET-UG 2026 ta question li uhen khibegi mayokta sangchlakhiba akan makhongjang laksinduna tankhai bagi damak nomaina kapigi order Home Minister Amit Shah na piki haiba wafam Lok Sabha gi opposition lusingu Rahul Gandhi na phongtok rakpadagi Parliamentary Affairs Minister Karen Rijiju gi marakta akan mamongda sinda paudana kre Wafam asi Lok Sabha opposition leaders wadiba Rahul Gandhi na Sabha lainga ki maikedi khanaraga pass taunanaba public examination prevention of unfair means amendment bill 2026 ngarang puthorakpada saruk yaraduna wafam asi phongdorakpadagi nakal anigi marakta akan mamongda launakibani Rahul Gandhi na hai July kunda parliament ki nungzumi pham hauba numita mahiroi sing akan makhongjang sangsilakpada Union Home Minister Amit Shah na khongjang loi sing tamna nongmaina kapna bigi order piki Home Minister na akhoi gi mahiroi singi ida ballot sing palhanki hairaduna mahakna laiba asigi mahiroi singbu nongmaina kapna bi yathang piki banaki panbaya badi ngarang Rahul Gandhi ga Lok Sabha da wafam asigi matangda Karen Rijiju gi marakta akan mamongda awai akhum taunnarakpada Union Home Minister Amit Shah di Sabha asida lekhiti Rahul Gandhi gi wafam sing taraba matungda Karen Rijiju na wafam asi aranbani hairaduna asigumba aranba wafam khantadana phongdok loidabani haibaga loinana nahakna wafam sing asi matawkram na hairibano nak Lok Sabha gi opposition leader ni nahakna hairibasigi yumpham kari no hainangki Karen Rijiju gi wang sing taraba matungda Rahul Gandhi na phongdokkiba wafam sing dagi khongpham handoktabadagi Rijiju na Rahul Gandhi da onsinduna wafam asi nangwana kanana haibano hangladuna wafam asi aranbane masum aihaki maikedi yaning di hairaduna Rahul Gandhi gi wafam sing asi Lok Sabha gi proceeding dagi laktokada banaki Union Home Minister Amit Shah gi matakta akan basar sing asi tawrakkiba Rahul Gandhi gi khongpham handoktabadagi Karen Rijiju na Rahul Gandhi da wafam sing asi phongdokpagi damak lale haijagada banaki wafam sing asi na Amit Shah gi ikai khumnaba masum house gi privilege sogalaki Rahul Gandhi na apology taw haina haiba yaning kidabaga loinana Delhi police amasum paramilitary forcing na thaudu odu ki matangna Home Ministry report pikhat ki hairaduna forcing asi Home Minister natragana Prime Minister khaktana ayaba piba forcing yaki wafam asida Union Minister Dr. Jitendra Singha su yaukshalaktuna Rahul Gandhi na phongdorakiba wafam sing akan mamong yaningdaba phongdoraduna nomai kapigi ayaba asidi magistrate ama khaktana pigadabani opposition leader na administration ki thabak thoram sing khangdreki Kukizau area da economic blockage sa tharakpagi mayokta Kuki singna Supreme Court wakatri haukiba me taraga taretegi hautuna Kukizau singi area da maru oina Kangpokpi district tamna satok sa sintauriba lambi singda matam kaktaba economic blockage sa tharakpagi mayokta Kuki Women's Organization for Human Rights KWOHR na Supreme Court wakatri adi Bora kusina thinmad ahalama sugli Ngara nungthil punga marom tarakpada khuya thongi mapam amada nan local Bihari amaga ningai sangdana rubani haiba Naga mapal phagoi sangwam laikai digi thoksam ojisei humfuga teret apopal lekhitraba TI school lakoba halamada motia sina bora kusina thilakpada kokta sokle hari
KNA-B na ngamkhai wangmadagi nungmai kapsilakli Myanmar based of Kuki militants group KNA-B na Tanjaba phanglabadi landakhre thong leptana sathari ngarang su ngamkhai wangmadagi Kuki lalhauba singna nungmai kapsilaktuna Naga village guard singi mathakta attack torkhre hari police tagi phangwa pauna hai Myanmar dagi KNA-B Kuki National Army Burma gi cadre singna lewa ki ngamkhai wangmadagi nungmai kapsilakpagi thawdu ngarang nungthil Indo-Myanmar border pillar number 115 manak Kamjong district ki Sasat police station ki manung sanba nambala masum sanalok turel gi tainafam sahong khunau de thoki bani ngara nungthil pung anirom tawada NBHG Naga village guard singda kulngak sian bi lokat section thorang oina makhong na patrolling satlingai de khangau dana ngamkhai wang madigi KNA-B gi cadre sin nomai round kya kapsilakhi aduma po aso apandi ya haudre hari KNA-B na sathari nomai gi attack aduda NBHG gi makai de gi sukut hankhidi hari Candidate singna CM Bangalore Thomson August amagi ayuk pung taragani thwetigi state pumba pung kunga marigi general strike kokri MSPDCL amasum MSPCL gi group C amasum group D gi punna post samapan ga threat launa bigi damak English ngani ga taraga mapan pang tokiwa recruitment exam gi result lakthopi gi mahuta haibe recruitment exam adu satna roi haiduna president rule matamda kakthat khibi yanindi athubada report tawduna pangthokiba exam adu gi result lakthopi haina ngarang candidate singna chief minister gi Bangalore tamna thomjingkhri candidate sing aduna chief minister yumnam khemsan ga unaduna makhoi gi demand sitaksina bagi damak mark gi Bangalore tamna thomjalakpara security force singna makoi bu thattuna thamki security force singa duga khongjang loi singa duga wari sanaduna makoi bu chief minister gi Bangalore rom dagi takthoraktuna chief minister ga unan khidi makatana sangsing ki khongjang adugi matangda ngarang nungthil Manipur MSPD CLN MSPCL exam competent candidate 2019 GEC na sinduna Manipur press cup ta paumi singa unabagi mifam ama pangtoki paumi singa unaba adu GEC gi member Y Manos na hai English singani ga taraga mapanda MSPDCL amadi MSPCL gi kaukhiba thabak singa dugi fal lakhoppi yu haiduna English singani ga kundagi hauduna ngarang phawbo mari lena basinga taksinduna lakli adubo lenga na matam gi oina thajaba kya piraklabasu ngasi phawbo fal lakhopidri hena lebuk thibadi thabak lawbagi pangthokiba exam gi fal lakhoppi yu haiduna candidate singna khongjang sangsilingi serasida haukiba sai English singani ga kunga manga gi September thada thaba asi cancel tawre hen order ama tholakhiba asini masigi matangna hauji court case ama su lairi hari magna hai thabak lawgani haiduna exam pangthokraga matam sangna result haidoktana lakliba sigi matang sida Manipur gi chief minister Y Khemsan unaduna wari sanana ba kyara khotna ba sungasi phawwa unaba phangdana lakli loinana chief minister memorandum kya pishilabasu pakhum amata piraktri thawong asibu yaningdaba phongdoktuna khongjang kya sangsilabasu ngarang phaw ngasi phawwa tabitri maram aduna lakliba August ki tang amagi nongalakpa pung taragani thoirigi hauduna state pumba pung kunga marigi general strike toragani general strike sida lebak miyamna su sawatpiu Kaithel dukan street vendor public transport service school amadi school van service na singna su general strike sawatpiu general strike si essential service singi oinadi komthokpani hena sumangna makhatana phongdokhi More tamu border gi matana home ministry na hai drug trafficking gi khwaidi ki maroi ba mafam ori cross border drug trafficking na India da maru oina awang poklamdam da asaw singna ba ma oiduna leibaga loina Manipur gi more amasu Myanmar gi tamu ga taina ba mafam Myanmar gi drug sing pusilakpa gi khwaidi gi hena maru oi ba mafam oidi haina hauki ba yim sukaisu numita Rajya Sabha da Ministry of Home Affairs na phongdokri Union Minister of State for Home Bityan Raina Rajya Sabha thamkiba aiba pakhum amagi matungina haukiba sai English ngani ga kunga mathoi digi English ngani ga kunga manga phawda amphetamine type stimulant sing ATS kilogram lising mari gi satruka kunga taru amasum heroin kilogram lising ani ga satruka yankhai ga ni thoi forki awanu po state singda that triangle na naknaba Myanmar ga tainaba mafam sing iho ho bana ningthina sinlangwa cross border network singi kuthangda lamdam masomra drug ki maru oiba lambi oibani haiba wafam minister na thamki Myanmar digi lakpa heroin amasom methamphetamine leba sigi tuan mafam singda yaukshilakpa gi maru oiba transit point more tamu border adumak oiduna leiri haina palladuna Union Minister of State hai drug puthok pusin tawbadi yamna khudong saba ngamkhai gi sarukta leiriba free movement regime FMR na drug puthok pusin tawbadi hena khudong sali
Drug Law Enforcement Agency sing DLAS na Network Control Bureau NCB the pirakpo report singi matung ina English singa ni kunga mathoi degi English singa ni kunga manga fawda ATS kilogram lising mari gi satru ka kunga taruk amasum heroin kilogram lising ani gi satru ka yankha gi ni thoi fogat ke bo wapam palaki Minister na high drug trafficking syndicate sing na lep palaitana makhoi gi mods operandis matam ga suna mong sa thari amadi makoina legitimate oiba lalon pot singi manungda amadi passenger movement singda drugs sing puthok pusin tawbaga loinana local receiver singi network singi makhada amadi drug pubugi lambi hongdoktuna enforcement singdagi nanthokna bo honari asigumba singnaba singa sibu mayuknana ba central government makhal makha kya gi thabak sing lokhatli haba wafam minister na thamki salibasai sigi jun kunga tarukta vision document on narcotics control 2026 to 2029 release tokri amasum vision document asida piribe action points sing amasum piriba matamgi manungna madi lena ba central ministry sing department sing amasum state government sing natragana union territory sing na thabak oina packet kadabana ki vision document asigi maru oiba focus area mari di enforcement practices drug onthokpa chemical sing amasum synthetic drugs control demand amasum home reduction capacity building amasum coordination central amasum state drug enforcement agency sing amasum atai stakeholders sing amagamaga mating pangnaduna general gi thaki police officer amana lusung pe anti narcotics task force ANTF na state natraga union territory sing da and court ki secretariat oina thabak tawri narcotics control bureau NCB na Indian Navy Indian Coast Guard border security force amasum state ANTF samnatuna thabak tawminaduna joint operations sing chataduna drug trafficking thingna thabak sing lokhatli have wafam minister na thamki coordination amasum real time intelligence sharing gi thabak sing NCB na Srinagar Siliguri Agartala amasum Itanagar da zonal unit sing hangdokpaga loina sub zone sing zonal office sing gi thakta upgrade tawri hakibaga loina government awang state sing gi Nagaland Mizoram Meghalaya amasum Sikkim da zonal office ahumsu hangdokpa yakre haba wafam su minister na thamki Transborder drug trafficking ki thengna ba lokalakpa mateng pangna ba advanced oirba anti drone system sing sijna ba loina CCTV camera sing PTZ amasum night vision device sing sijna na ba asowa design sing loina na border fencing ki thabak hena fakat hanba amadi ngamkhaida front lighting sijna ba sina sing thabak sing lokhatli su waidi awang opok lamdam da narcotics trafficking gi mawong yamna mawong tana ahong ba leiri haina palladuna minister of state Nityanan Rai hai traffic tawba drug singi makhal sing trafficking gi lambi amasum trafficker sijna ba thawng sing da sound ahong ba leiri heroin trafficking gi thabak sing hanagum adumak makasa thabaga loinana methamphetamine crystals met natragana yaba nasingba drug sing maruina Manipur Mizoram amasum Nagaland fawduna pusilaktuna synthetic drug lom hena mai onsilakli haba wapam minister na thamki drug sungdokpa yaba precaution chemicals sing leba sigi tuan mafam sing dagi Myanmar da pusilaga leba dura synthetic drugs sing oina sungdokpa seasonary haba wapam thamladuna drug trafficking syndicate sing na iho hobangam khay amasum sambal khadna Indo Myanmar border paring umangi oiba lambi sing khongna satpa yaba lambi sing amadi sing oina taw mafam sing cross border narcotics putok pusin taw hena Khudong saba lawre haba wapam su thamki loan yav lalon itik tawba yaba polam sing marakta passenger gari sing da amasu atai polam sing gi marakta narcotics oiba polam sing lo laga pui loan yadaba drugs sing puthok pusin tawba gi thaba courier servicing amasu parcel network sing social media platform sing amasu increase tawba communication application sing seasonary hainasu minister na phongdoki haksang ani masakangli Nagaland gi Makok sing town gi upper pen ward thoki basing ning khai gi thagok ta laikhidra ba sei taraga taruk amadi sei taraga mapan gi masin manau ani gi haksang masak khangli laikhidra ba ani gi apok pi mama sing ning khai gi thagdo asida sok tuna hauji layeng ni hari laikhidra ba gi haksang sing ngarang makhoi gi pokna phamlamdam oiriba Nagaland gi Twinsang district ki Elisopher khunda lairon san khriari Atopa paumna nupi da salak tamlubani haibe sing laikai diki tanthokre nupi amada nupi oibi ki ikai khumnaba manghan bada senabani haiba miyoi ani amadi makoi gi imung manung pomba kongpal kongkham laikai diki tanthokre
Kongpal Social Development Organization KSDO gi General Secretary na thadorakpa chirol amana hai victim gi imung manungda association da wakalakpadagi tha asigi kunga taruk ki nungthil pung mari da Kongpal Social Development Organization Kam Youth Center gi Vice President Lai Khuram Rohesh na mifam apu oiduna apunba mifam pangtoki KSDO gi sangle na phangkiba mifam aduda MSR Athletics Association AAA Kongpal Kongkham Laikai Kongpal Khaidem Laikai Maira Paibi Lupsing amadi Kongpal Kongkham Laikai Maira Paibi Lupsing saruyaki thawdo osida Laikai stigi miyo ani senari loina senabasing amadi makhoigi imung manungi miyo sing Laikai digi tanthokle haiba warep mifam aduna lokhi senari ba Laikai stigi miyo ani amadi imung manungi miyo sing Kongpal Kongkham Laikai digi mapunchi suppigi oina khundal leitaduna Kunda leita aduna leibi yadaba haina warep lauri haba wafamsu thamladuna thas ki kunga taretigi horaga numit kunnigi manungda haibadi lakliba August taraga manga phawgi manungda miyoi ani sigi imung manunggi miyoi sing laikai thadoktuna sakadamne kariguma warep masi thawoidrabadi khaidem laikai maira paibi na tawrakpa thabak thoram singda kongkham laikai maira paibi AAA amasu KSDO na mapung fana sagotkani haina su sirol asina makhatana phongdorokli haina paus na makhatari Tentak Papomana Special Outreach Program Pangtokre NASA Mukta Bharat Abhiyan ki matang Central Bureau of Communication Field Office Senapati Amasu Ministry of Information and Broadcasting Sinduna ngarang nomigo Special Outreach Program ama pangtokre hanis Papomana makatari A Drug-Free India campaign is the identity of a developed nation haiba wapam the yumpam oidana Senapati the leiba Lau Radiance Higher Secondary School pangto kiba thoramadu school asigi headmaster case Silas yang tuan tuan miyoi kiana saruyakhiari